Isininausingbu puran thapa maitina taramna oksari isininausing aigi video asidagi short video semdolaga adomna haijaba video image hablaga thagatpada adomda kanaba phangdaba oirgadi thagatpiyu aigi video horupagi ahanbagi ming panbagi saruk ado haptragasu maduda aigi video semdok sadolaga thagali haina aigi marketagi copyright na singba adwaina tharkadaba leite aikoise wakhan khara chauna suman khanba tamsi wakhan masa oina khanjanbase ai kya masi hainajadaba haibitare koisinrosi Masina nebe koisi mahan gadoribasi. Topic ta laminasi Donald Trump na Greenland lausanbagi plan asida khut thingjalak palaibak adugi mathakta tarif thamjangani hairkare. Aduna malemgi geopolitics ki film ase Venezuela dagi Iran da madudagi film ase hauji Greenland da kapa hore. Masigi matangda pause kaya amada pau phongba ikoina thengnari. Magi matamda haibidi Donald Trump gi matamda America hena sakhot pra Natragana Laika Tabra Madi Soitre. Hoshi Europe Leibak, France, Germany, Norway, Sweden, at Europe Leibak Sulanmi, Karakara, Greenland, the Taba Hogre. Donald Trump Greenland, Thamgani, Adu Togani, Ada Togani had a passing Asidaki. Denmarki transport plan, Greenland, Tunkibalakre. Masiki Marak Asidani, Donald Trump na Malim Leibak sing the Kihalagli Basi. USA Greenland plan the approved Tog the Leibak Aduki Matakta, Tarif Thamjangani had a glibasi. Haibidi Donald Trump na Greenland sa ikoi USA gini haibada leibak atay nasu mani sar haigadaba natya sar hairubada tarif zare asina takpati malem da mana tawningba tawbada kana amatana hairakanu yelakanu asini hauji phawbada mahangna piragliba warning ase karam ba leibak tano haiba tang ta na khangdragasu European Union gi leibak singdani haiba amadi khangle masida mu khwaidagi sauna thamlakpa yari base Denmark oirakpasu yari Greenland na maram oirga USA official amasung Denmark ki official singi maraktasu wari sanaki adubu tangta aba ama purupangamde kumaina puraktuino amana magi oige laige haibani amana yaroi haibani asi yanadaba asidagi amasung Europe ki lanmi thaba horpa asidagi ni Donald Trump sawba horakare asidagi ni tarif thamjangani hairagliba asi tarif se khulai oina sinaba tarif thamjalabadi economy sontargani asinidana wa haibabu economy sontaragadi magi makhongda turagani asini Asini malemda financial and military power kan bi kudam. Adom gi lekai da adom na paisa ipai pai ragadi adom na hairiba makai yaragani. Manipur gi politician huran bas singi matung inariba mayam asini makong masa aduna lali sumi haiba khantaba ngamda makai. Adom gi lekai da sumayam amadom lairamgani. Anyway wari da laminasi aduna Denmark to oigera Greenland da oigera marana masiba. USA gi national security da kudongtingai oi Greenland plan ase yaw USA gi ni hayu asini. Greenland Denmark haidiba Europe ki apik palaiba asigini Denmark na control tawi Greenland aduga Greenland gi su masagi government lai jai adugi image adura yauriba adu Greenland gi prime minister ni aduga image aduna Denmark ki prime minister gi ni hoji paliba haibitare USA gi asonba tuhatpagi wakalon ase makhoi gi mioi singda su sieli sakhot palaibang ni haina launaragasu nupa nupi right manai haina launaragasu ngasi phauba America da nupi president ama phauba oiba ngamdriba asini haibidi tuhatpagi wakalon ase USA gi miyosingda sieli haibidi USA na Denmark tagi 1917 da $25 million da Virgin Island leire Venezuela gi mathakta leiriba ase adubudi global south ki leiba kaya ama loilam santoktuna makhoina huran ba yaba makai matam aduda huralaga pukhrabani ekoi Manipur dagi su yauna aigi motadi sinrausing Greenland da tawriba ase hoi nungaiti taibang miyoiba mo ina adubo makhoigi mapa mapusing na mamangai da tawkibasing adugi khaluragadi European Union Europe ki leibak sing amasung USA ga hoji Greenland da tawnariba se khut thanaro asobulanjao matho asini makhoina ekhoigi ipai pusing do otkhibudo adugi khallaga ani sobulanjao ki matamda Germany na Greenland lauksin khiduna makhoigi military base kari kara semkhragani haiduna 1941 USA ga Denmark ka treaty ama sign tawdarami Greenland da Germany lanmina landa handaba haina aduna maram oirga USA na Greenland ase ngak selami aduna ni USA na leirage hairagliba ase adubu Denmark na yonba ngamloi haire adu oirga di USA na hairiba se military power sinarga Greenland lausingani asini Greenland yamna maru oiriba se karigino haibada North America Europe amasung Russia gi marakta lai jahaz ke ama masi phawrga sali akhone sukhangle Greenland da USA gi space base amasul lai haiba thulli air base hairiba ase USA asina pelaktaba Greenland loina pamlakpa mamang da so haje khibadu 2040 gi matung Greenland Russia gi Siberia region ase mi leiba yamna nungaiba mafam ama oirakaduri natural resources sing lokthokpagi wada natna matam amada tourist sing gi koifam malemgi sana thangnaba puthoknabagi
mafam amasu oirakadawri aduna hawjik lawsan hogdragadi leibak kaya amana tungda munarakpa yari China Russia Europe ki leibak yauna akhoi Manipur su uwa yanthalabani saba sahi khudingi hengalai sahi manga or taragi matungda karamba phibamda oirakani haiba adomna adum khanbiro aduna sagalakpa hengalakpa Greenland gi ice unsing sogdorokpa hengalakpa asidagisu leibak kaya amana Greenland da copper diamond gold iron ore uranium na chingba khoigi rare minerals sing leiba ure uraglabani pamle aduna Donald Trump ingna signa leiba ngamlaktare aduna tarif thamgani haina kihanlak haure Greenland namduna lokshan gani hairagasu landi hekta toksanba wagani kariguma Europe ki leibak sing asina pulap lemina kharabadi hawjiksu amato oina adumaina lemina bagi mawongda akhoina uridanako adubu lawda yade haiduna asobulanjaw ama tholoi haibasu tamngamde Greenland da USA Europe na mungnarakpa mai onslakpa haibase Ukraine gi di laibak thibani kariguma khut chawna thanare haina khalasi Europe Ukraine da mai onslakpa ngamlaroi hawjiksu hawredani sinarosing khoigi Donald Trump ga Putin ga han he wari sanaramba du toklaga European Union ga Putin ga oina wari sanaragani haiduna masigi matangda Italy gi Prime Minister na su phungdokhiba leikre aduga thabak ase manglomda changsilaiba asigi matang asisu aduna Donald Trump na hojik tawriba sing ase international law gi matung inadi yabanati leiba amana amada landaba haibase leiba adugi yamna khudong thiningai oiraga landaba gi wani aduna tabadi yati adu yanabani maran siraglibase Russia China gi jahaz jamna sali khudong thiningai USA da oi kaina hairaglibase Okay, China amsung Russia dagi khudong thiningai USA da oi hairabanina France na lusinglaga Greenland da Europe gi leibak singi lanmi thaba hawraglibasni hawji phawbagi di Greenland da thajaliba lanmi ase yamde France gi 35 khaktani Germany gi 32 muktani Sweden gi yauri Finland gi yauri Netherlands gi yauri amsung United Kingdom gi yauri punna lanmi 50 muktani adubu tungda masi hengalakpa yari land air and sea henna thajangani haiba ma France gi president na palle masina takpadi tungda lanmi amasung langi khulai Greenland da paisanba thamjanba hengalakini haibane aduna Donald Trump na nganglakliba Greenland lokshan gani amasung Greenland plan da support tawdaba leiba adugi mathakta tarif thamjangani kaina hairakpa asina NATO kaidawri bara haiba wahang amsulai NATO zero ni USA yaudragadi kaina mamangda adumaina Donald Trump na phungdokibasu leikredna asina maram oiraga Europe ki leibak singdasu sauninghanba amasu ohelli isini nausing warise nakanda kitang koithoksage defense ki khara hapsan jaramge anoba paw khara Indiana 3.25 lakh crore Rafael 114 leibagi din adusu finalize tokre IT% manufacture India da tawba ko adumaina yana khare 60% dagi IT% adumaina henganan gibani Rafael hariba fighter jet ase fighter jet category mayamama leiriba sigi manungda medium weight adumaina sing India gi Tejas lightweight ni Su-57 J-20 F-22 heavyweight category da singi F-35 J-35 medium weight fighter jet singi 4.0 or 4.5 haigera India gi hojik sinariba Su-30 MKI ase heavyweight category da singi plane masing sani ga yankai mapan dagi sani ga humpu muk sinari haidi India gi oina aduga Tejas lightweight fighter jet ni Mark 1 Mark 1A amasung Mark 2 da sarana plane masing sahum ga kunmari muk sabagi dumaina panam thami aduna medium weight category gi fighter jet ase masing walakadaba asigi su yenglaga Rafael khanbra haina hangnaragli aduna isini roksing akoina khange France amasung India ga Rafael sam ga tara mari leibagi din ase finalize tawkre yana kare haiba aduga anoba pawmna MK 5th generation fighter jet asigi engine gi matang da France ki Safran ga wari sanaki haiba akoina khangle MK advanced medium combat aircraft asigi 30,000 crore sangkai engine India da develop tawgani haiba paw amasu tari masisu France amasung India yana khidawre masida France ki Safran India gina DRDO GTRE haibdi gas turbine research establishment yawgadawre masi sabada ko masida Safran na India da 100% TOT transfer of technology pigani Christian blade technology pigani IPR intellectual properties right India da pigani haiki masida United Kingdom gi Euro fighter typhoon gi engine sariba company Rolls-Royce su engine asigi lamjen da yawrami adubo masigi engine ase khandriba se karigino haibda United Kingdom ga India ga politically mari nangnaba budi France ka nangnaba ni henba amasung France ki Safrana MK gi sagadabi engine ase pumnau nauba makhangi engine oiba aduga United Kingdom gi Rolls-Royce ki asina Euro fighter typhoon gi engine Eurojet EJ200 asidagi khara modified tawtolaga sagi haiba asina maram oiraga Rolls-Royce ki engine ase khandabagi masa amsu oire Indiana Japan gi IHI XF91 haiba engine ase
masigi lamjen asidi yaurumi MK gi lamjen asida isini noksing masi yamna powerful oiba makhan gi engine ni even 6 generation fighter jet abo sinaba yagada bi engine adubu masigi engine asisu Indiana khankidi isini noksing plane ma paibda hoi engine ji yamna maru oiba component ama khangni adubu atai part su mayama masangi aba adubu Japan dagi di engine khaktang dane aba adubu France dagi oirgadi engine plus atai masak sing component sing su mayama ma domaina phangba ngamgudawri ba amasung Indiana France ki plan sing mamangai digi domaina sinarpa Rafael leiba amasung sagadabagi plan ke ama torpa asigaso asoba mari ama leinari MK gi engine ase Safran gi oina khalakpasi asini sini noksing Donald Trump na Greenland plan Yadaba Leibak singda Tariff Thamjangani Haina Kihanlak Rafael sam ga taramari leibagi din yanakiba amasung MK gi engine sabagi din yanabagi mami tarakpa asi haraga puran thaba mitina kaina naba yathang ni jari Kanglipag imani yaifare yaifaminar. Thank you so much. Peace.